Hello. Lamdam asibu konbiriba ibuthaw event anibu ithanumda chena thagona jaduna masigi thorum masi hodokchanabagi tanjada lawjage ngasi S4 Studio Production na puthokchaba music video album nungsibi tamna lai hariba music video album asigi releasing function asida lengbirakliba khudingmakpu ahanba muktada okwana khurumjari masigi thoramsi matam chan haunabagi yam kanna sinjabani adubu laibak sida kaigumba irang khara khanghoduna thokchilakpana maram moirakanda ngasisi function si tawgani tawroi haiduna yenaba kha leibadagi matam chana hauba ngamjakidaba sigidamakta sinja langjari basingi maikaidagi miyamna ngakpigani haina khanjai ngasigi thoramasi hadokchanabi tanjada lawjage ngasigi thoram asida formal function asida mayai tangbanda lengsin bigadaba ngasigi kai khumnajariba chief guest president and guest of honor sing ai amuktang mingwaina panjaduna koksinjage ngasigi chief guest oina lengsin bigadaba Dr. Joy V Haikrujam, senior physiotherapist, RIMS Imphal. Sir aduga president ki pampam langalengsin bigadaba Dr. Thingbaijam Swarna Kumar Singh, social and cultural activities. Thagachari ngasigi guest of honor ki pampam langalengsin bigadaba Thongam Pulchan Singh, in charge Geology and Mining Directorate of Trade, Commerce and Industry, Government of Manipur. Sinbire singi maikai dagi kanagum amatang ngasigi dignitary sing ngasibu guide tawbirgadi yamna nungaijagani. Mathangda ngasigi athob guest of honor singi atopa khara mu koksinjage Sri Isaac Thokchom, founder Agape Prudent School. Sri Isaac Thokchom. Mathang Dr. Kalpakiran Maibam, founder Ethidon Clinic. Kongkham Jackson Singh, social worker. Sir Kongkham Jackson Singh. Laisram Navakumar, social worker. Thank you, sir. Mr. Hefazuddin, Managing Director, Semrock and Zenimax. Thank you, sir. Mathangda Zenimax Laisram, founder, Zenimax Nursing Institution. Thagachari men ikai khumnajari ba dignitary sing asina phampam langgaleng sin bikibaga loinana ngasi sinja langjari ba singi maikai dagi achambal lengyana mamtang dignitary sing asida kudol tambina ba hangachari
थागतचरी खुदोल तंबिरिबसिंग अमदि डिग्निटरीसिंग थौरंगी मखा चथजरको इना ngasi मांगदा थमजरीबा कैंडल लैंप असी अमुक्तंग मैरा चौखटपिनबगिदमक्ता ngasi इलेक्शन बिरिबा इकाय खुनजरबा डिग्निटरीसिंग मफमदा नोलुकना हंगचरी थागतचरी ngasi S4 Studio Production Kudol Tamjaba Nungsibi Tamnalai Hariba music video album Masigi releasing function ki thorum masida lengsin birba kuding makbu sinja langjari bisingi maikai dagi taram nokchari ngasigi athoiba mitung len chief guest president guest of honor ki phampham langda lengsin biriba sing Dr. Joy B. Hakruzam, Senior Physiotherapist, RIMS Imphal, President Dr. Thingbai Jamsorna Kumar Singh, Social and Cultural Activities, Guest of Honor Thokchom Pulchan Singh, In Charge Geology and Mining, Directorate of Trade, Commerce and Industry, Government of Manipur, Sri Isaac Thokchom, Founder, Agape Prudeni School, Dr. Kalpakiran Maibam, Founder, Ethident Clinic, Kongkham Jackson Singh, Social Worker, Laisram Navakumar, Social Worker, Mr. Hefazuddin, Managing Director, Semrok, and Zenimax Laisram, Founder, Zenimax Nursing Institution. Ikai Kumnazari Bangasigi, Dignitary Singbusu, Sinja Langjari Bisingi Maikaidagi, Taram Nokchari, Aduga Ngasigi, Toromasibu Pung Pangani, I don't know, Lengbirok Libangasigi, or dancing. Aduga Manipuri music video album bu thawai happy riba ngasigi saisakpi aduga music video sigi director ngasigi print and electronics media gi chili now sing maroina singjamai 360 nambol 360 aduga kwa kaithel 360 ngasigi media partner oina lengsin biriba singbusu sinja langjari bisingi maikai dagi taram nokchari loisilakpada pumna mokpu amukka hanna taram nokchari Tharongi Makha Chathajarakpo oina ngasigi music video album Nungsibi Tamnalai hairiba music video album asigi director oibiriba Arun Piano music video album asigi matangda karigmo wahai kharadang thambinabgidamakta hangatna nolukchari Sri Arun Piano अहमदा ngasi athoiba mistunglen hoina lengsen beba oja singbul pongno khamjar amadi ngasi gi music video releasing function nasibu mapung phan bigini haibna piriba khwai phuna makbu music video sigi director mon taram sa bolena na kurumse nungsi tamna lai haiba music video si aikoina nongmada namkiba yam wamina kiba music video onka boiki
ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯝꯕꯒꯤ ꯇꯟꯖꯥ ꯐꯪꯈꯤꯗꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯒꯗꯤ ꯑꯩꯅ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯨ ꯑꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯗꯥꯟꯁꯔꯁꯤꯡ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯑꯏꯪꯕ ꯃꯔꯛꯇ ꯉꯁꯤ ꯂꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯌꯥम ꯋꯥꯅ ꯍꯣꯠꯅꯃꯤꯟꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ इक्विपमेंट टीम लेबिरबा अꯩꯒꯤ एडिटर अꯩꯒꯤ इयाम्बा दायुमियाई मरुइना अꯩꯅ यामना थागसनिंगे म्यूजिक वीडियो असि नंबदा सेंगना अवाबजे अदुके मतिक ओइलिबा नुमित अमने अꯩꯈꯣꯏꯅ नमगिबजे लोइदे यादे हाइदुना पुनमकना ngसाइगी आंगांजिंजे कप्पबो याउनै हाइतारे अदो पुनमक्तु अवाबदो लोइग्रबा मतुंगदा ngasiगी रील्सिंगी फंक्शन अमा मिकुपसि यौरपसि अꯩꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯑꯃꯗꯤ ꯋꯥꯃꯤꯟꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ngasiगी ꯃꯤꯀꯨꯞ ꯑꯁꯤꯗꯩꯗꯤ ꯀꯥꯎꯃꯤꯟꯅꯔꯒ ꯄꯨꯝꯅꯃꯛꯄꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯇꯦꯟꯇꯛꯅ ꯂꯣꯏꯁꯤꯟꯖꯒꯦ थागतचरी श्री अरुण पियानो थौरमसिगी मखा चथजद्रिङै मांगोइनना ngasiगी म्यूजिक वीडियो एल्बम असिगी डायरेक्टर ना लेंसिनबिरिबा डिग्निटरी सिंह असिदा बुके मचा अमतंग खुदोल तंबिनबुदम तनिंगसिंजरी डायरेक्टर अरुण पियानो थागतचरी अरुण पियानो फॉर्मल फंक्शन असी लेंसिनबिरिबा डिग्निटरी सिंह असिना मखोइगी ओइबा वफम थंबिद्रिङै मांगोइनना ngasiगी म्यूजिक वीडियो एल्बम असिदा सरुक याबिखिबा सिंगी मफमदा प्रोड्यूसर की माइकैदगी ngamjaba ikai khumnaba khradum utjaba ki tanja adu lawjage अहमद कोक्सिंजरी कैमेरा मोहन कंगला मोहन कंगला याउबिद्रब्रा मोहन कंगला लाक्ट्रे है खंजरगा मथंग कोक्सिंजरी डायरेक्टर योइमयाई मोंगसाबा एडिटर योइमयाई मोंगसाबा सॉरी गापीगनी म्यूजिक वीडियो एल्बम असिगी एडिटर योइमयाई मोंगसाबा एडिटर योइमयाई मोंगसाबा थागतचरी मथंग कोक्सिंजरी कोरियोग्राफर दारा सलाम थागतचरी मथंग श्री विश्वजीत म्यूजिक वीडियो एल्बम असिदा लाइट की थौदांग लौबिखिबा श्री विश्वजीत कंग नापीगनी लाइट से कंगला फिल्म्स ओइगदबा कंगला फिल्म्स की मी मतंग लेंसिन बिरनबा निसिंगजरी मथंग दा कॉस्ट्यूम डिजाइन तौबिखिबा विश्वजीत निंथौजम कॉस्ट्यूम डिजाइनर विश्वजीत निंथौजम
ꯃꯊꯪꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯗꯥꯟꯁ ꯒ꯭ꯔꯨꯞ ꯕꯣꯏꯁꯀꯤ ꯃꯦꯟꯁ ꯗꯥꯟꯁꯔ ꯁ꯭ꯔꯤ ꯕꯤꯁ꯭ꯋꯖꯤꯠ ꯅꯤꯡꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯤꯔꯤꯕꯤ ꯏꯆꯦꯃꯕꯨ ꯃꯐꯝ ꯂꯥꯡꯗꯣꯡ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯈꯥ ꯇꯥꯕ ꯃꯣꯃꯦꯟꯇꯣꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯃꯣꯃꯦꯟꯇꯣꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯔꯤꯕ ꯗꯣꯛꯇꯔ ꯖꯣꯏꯕꯤ ꯍꯦꯀ꯭ꯔꯨꯖꯝ ꯁꯦꯅꯤꯌꯔ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁ ꯔꯤꯝꯁꯅ ꯄꯤꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯦꯗꯥꯝꯕꯨ ꯃꯈꯥ ꯇꯥꯕ ꯗꯥꯟꯁ ꯒ꯭ꯔꯨꯞ ꯕꯣꯏꯁ ꯃꯦꯟꯁ ꯗꯥꯟꯁꯔ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯒꯅꯤ ꯃꯈꯥ ꯇꯥꯕ ꯗꯥꯟꯁ ꯒ꯭ꯔꯨꯞ ꯒꯔꯜꯁꯀꯤ ꯚꯤꯒꯤꯌꯣꯔ ꯀ꯭ꯔꯨ ꯃꯊꯪꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯁꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯚꯨꯃꯤꯠ ꯁꯣꯅꯤꯌꯥ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯤ ꯊꯥꯡꯖꯝ ꯍꯧꯖꯤꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯑꯁꯤ ꯚꯤꯒꯤꯌꯣꯔ ꯗꯥꯟꯁ ꯒ꯭ꯔꯨꯞꯀꯤ ꯑꯉꯥꯡ ꯗꯥꯟꯁꯔꯁꯤꯡꯅꯤ सोनिया मैंग इम्फाल पीपी थांगजम मेकअप आर्टिस्ट थागसरी मथंगदा ngasi music video album asida special appearance when yabi khiba actor makha koksinjage Sri Bhumeshwar लाक्ट्राइन लौजरगा मथंद कौसिनजगे सपोर्टिंग एक्टर द लोयुम्बा मंगांगचा लाक्ट्राइन लौजरगा बिनंद युमनाम Alex Usam Nasigi music video album Nasigi main cast actor James Sycom female actor Binky Kangbam Hagasari Bedamusu Makha Tarakpa Memento Si Lengsin Biriba Geso Honor ki Pampam Lang Lengsin Biriba Dr. Kalpakiran Maivam Founder Ithiden Clinic
Mr. Hefazuddin, Managing Director, Semrock. Koksinjage, male singer Surjit Mutum. Thagasari Surjit. Mathangda female singer Martina Kong. Martina Kong. Thagasari Martina. Mathangda ngasigi music video album asigi lyricist Sri Umakanta Angom. Umakanta Angom. Sri Umakanta Angom. Thagasari sir. Sila ibu mo mami ntar para. Yake amazina Navakumaram lere adagidi amana Navakumaram lere ko adagidi Makata aba amen to pibi na bugide mutaning noluk na hangasari masi guest of honor ki phampam langgaling sin biriba Sri Laisam Navakumar social worker. Mathangda koksinjari music video album asibu oina photo matamda wan hona be kiba transportation gi Jai Moirang Them. Jai Moirang Them. Thagasari Fizang Design Somorjit Angom. Somorjit Angom. Sar makata ba. Lak train log lak Somorjit Angom. Si Somorjit Angom. Makata ba amatang bibiram ko sa. Matang na koksinjari ngasigi music video album masigi yamna maru thodang logi khiba clarinet and soprano gi Mongjam Premjit Singh. Sri Mongjam Premjit Singh. Thagasari sir. Mathangi mamenta kudol tamina bagidamta koksinjari ngasigi guest of honor gi phampam langgaling sin biribi Zenimax Laishrang founder Zenimax Nursing Institution. Koksinjage ngasigi music video album ngasigi media partner oibiriba Singjamai 360. Singjamai 360. Singjamai 360 की मिहुट अमतंग मथंग कोक्सिन जगे नंबोल 360 नंबोल 360
ꯃꯊꯪꯗ ꯀꯧꯁꯤꯟꯖꯔꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯅꯝꯕꯣꯜ 360ꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃꯇꯪ ꯊꯣꯛꯄꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯃꯦꯃꯦꯟꯇꯣ ꯑꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯦ ꯅꯝꯕꯣꯜ 360 ꯁꯤꯡꯖꯃꯩ 360 ꯑꯃꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃꯃꯝꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯆꯝꯖꯔꯕ ꯃꯃꯦꯟꯇꯣꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯀꯂꯦꯛ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯊꯧꯔꯝꯒꯤ ꯃꯔꯛ ꯊꯠꯅ ꯉꯁꯥꯏ ꯈꯤꯇꯪ ꯃꯇꯝ ꯍꯧꯖꯤꯟꯕꯗ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯗꯣꯛꯇꯔ ꯊꯤꯡꯕꯥꯏꯖꯝ ꯁꯣꯔꯅꯀꯨꯃꯥꯔ ꯁꯣꯁꯤꯌꯦꯜ ꯑꯦꯟড ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯕꯨ ꯉꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯜꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯔ ꯃꯈꯥ ꯇꯥꯕ ꯃꯦꯃꯦꯟꯇꯣ ꯑꯁꯤ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁ꯭ꯔꯤ ꯊꯣꯉꯥꯝ ꯄꯨꯜꯆꯥꯟ ꯁꯤꯡꯅ ꯄꯤꯕꯤꯅꯕ ꯅꯣꯜꯂꯨꯛ ꯍꯪꯒꯠꯆꯔꯤ ꯀꯧꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯁ꯭ꯔꯤ ꯑꯔꯨꯟ ꯄꯤꯌꯥꯅꯣ ꯁ꯭ꯔꯤ ꯑꯔꯨꯟ ꯄꯤꯌꯥꯅꯣ ꯊꯥꯒꯠꯆꯔꯤ ꯑꯔꯨꯟ ꯁꯔꯕꯨꯁꯨ ꯅꯣꯜꯂꯨꯛꯅ ꯊꯦꯡꯛ ꯌꯨ ꯁꯔ ꯗ꯭ꯔꯣꯟꯒꯤ ꯑꯕꯨꯡꯁꯦ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯃꯦꯃꯦꯟꯇꯣ ꯑꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯔ ꯗꯣꯛꯇꯔ ꯊꯤꯡꯕꯥꯏꯖꯝ ꯁꯣꯔꯅꯀꯨꯃꯥꯔ ꯁꯤꯡꯅ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯀꯧꯁꯤꯟꯖꯒꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯗ ꯗ꯭ꯔꯣꯟꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯑꯕꯨꯡ ꯊꯥꯒꯠꯆꯔꯤ ꯁꯔ ꯊꯥꯒꯠꯆꯔꯤ ꯑꯕꯨꯡ ꯊꯧꯔꯝ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯁꯤꯗꯤ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯑꯣꯏꯕ ꯁ꯭ꯄꯤꯆ ꯑꯗꯨ ꯁ꯭ꯔꯤ ꯊꯣꯉꯥꯝ ꯄꯨꯜꯆꯥꯟ ꯁꯤꯡꯗꯒꯤ ꯇꯥꯕꯤꯅꯕ ꯊꯝꯕꯤꯔꯝꯅꯕꯒꯤꯗꯃꯛꯇ ꯁꯔꯕꯨ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯁꯔ ꯁ꯭ꯔꯤ ꯊꯣꯉꯥꯝ ꯄꯨꯜꯆꯥꯟ ꯁꯤꯡ ꯗꯣꯛꯇꯔ ꯀꯜꯄꯀꯤꯔꯟ ꯃꯥꯏꯕꯝ ꯐꯥꯎꯟꯗꯔ ꯏꯊꯤꯗꯦꯟ ꯀ꯭ꯂꯤꯅꯤꯛ ꯃꯦꯗꯥꯝꯅ ꯉꯁꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯝꯕꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯉꯥꯛꯄꯤꯒꯅꯤ ꯁ꯭ꯔꯤ ꯂꯥꯏꯁ꯭ꯔꯝ ꯅꯕꯀꯨꯃꯥꯔ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯝꯕꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯅꯨꯡꯁꯤ ꯇꯝꯅꯔꯥꯏ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯕꯨ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯊꯧꯔꯝꯁꯤꯗ ꯉꯁꯤꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯜꯂꯤꯕ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯃꯤꯡ ꯄꯟꯖꯗ꯭ꯔꯒꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯗꯤ ꯆꯤꯐ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯍꯥꯟꯕ ꯃꯛꯇꯗ
ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯏꯀꯣꯛ ꯅꯧꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯥꯡꯉꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤꯒꯤ ꯁꯤꯜꯂꯤꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯔꯤꯂꯤꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯑꯩꯒꯤ ꯂꯝꯗꯝꯁꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯃꯐꯝꯁꯤꯃꯛꯇꯗꯒꯤ ꯏꯀꯣꯛ ꯅꯧꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯔꯛꯁꯤꯗ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯪꯂꯛꯆꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯏꯁꯩꯗ ꯄꯨꯊꯣꯛꯇꯨꯅ ꯂꯤꯂꯥꯗ ꯄꯨꯊꯣꯛꯇꯨꯅ ꯁꯤꯅꯦꯃꯥꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯩꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯑꯉꯥꯡꯂꯣꯟ ꯃꯌꯥꯝꯁꯤꯗ ꯈꯪꯍꯧꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯨꯡꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯁ ꯑꯁꯤꯕꯨ ꯁꯧꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯁꯤꯒꯤ ꯁꯔꯨꯛ ꯌꯥꯕꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯕ ꯉꯥꯡꯕ ꯁꯛꯄ ꯍꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯨꯕ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯁꯥꯔꯒꯤ ꯑꯣꯏꯕ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯁꯥꯔꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯒ ꯆꯤꯐ ꯒꯦꯁ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯂꯥꯛꯇꯕ ꯈꯔ ꯌꯥꯎꯕꯗꯒꯤ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒꯥꯝꯁꯦ ꯅꯧꯅ ꯔꯤꯁꯀꯦꯗꯨꯜ ꯇꯧꯍꯧꯗꯕꯗꯒꯤ ꯈꯔ ꯁꯣꯏꯗꯣꯛ ꯁꯣꯏꯖꯤꯟ ꯌꯥꯎꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪꯁꯤꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯗꯣꯛꯇꯔ ꯖꯣꯏꯕꯤ ꯍꯩꯀ꯭ꯔꯨꯖꯝ ꯁꯤꯅꯤꯌꯔ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁ ꯔꯤꯝꯁ ꯏꯝꯐꯥꯜ ꯃꯦꯗꯥꯝꯕꯨ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯣꯂꯨꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯁ꯭ꯋꯔꯟ ꯀꯨꯃꯥꯔ ꯑꯗꯒꯤ ꯑꯇꯣꯞꯄ ꯗꯤꯒꯅꯤꯇ꯭ꯔꯤꯁ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯁꯤꯟꯐꯝꯗ ꯌꯥꯝ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯔꯁꯟ ꯑꯃꯃꯝ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯗꯤꯒꯅꯤꯇ꯭ꯔꯤ ꯃꯦꯝꯕꯔꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯁꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯚꯤꯗꯤꯑꯣ ꯔꯤꯂꯤꯁꯀꯤ ꯐꯪꯁꯟ ꯑꯃꯈꯛ ꯅꯩꯗ ꯑꯩꯕꯨ ꯆꯤꯐ ꯒꯦꯁꯀꯤ ꯁꯨꯃꯥꯏꯅ ꯑꯃꯈꯛ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯤꯕꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯃꯥꯡꯗꯕꯨꯗꯤ ꯑꯇꯩ ꯐꯪꯁꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯒꯨꯝꯕ ꯁꯤꯒꯨꯝꯕ ꯐꯪꯁꯟꯗ ꯌꯥꯎꯖꯕꯁꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤ ꯑꯩꯒꯤꯗꯤ ꯏꯅꯥꯎ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯣꯅꯤꯌꯥꯁꯦ ꯃꯥꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯇꯣꯛꯀꯨꯝꯕ ꯑꯩꯈꯣꯏ ꯇꯤꯚꯤꯗ ꯔꯦꯗꯤꯑꯣꯗ ꯍꯦꯜꯊ ꯇꯣꯛꯀꯨꯝꯕ ꯇꯧꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯀꯨꯏꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯇꯣꯛ ꯑꯃꯈꯛꯇ ꯋꯤꯃꯦꯟ ꯑꯣꯔꯤꯌꯦꯟꯇꯦꯠ ꯄ꯭रोग्राम ꯑꯃꯈꯛꯀꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯦꯜꯊ ꯇꯣꯛ ꯑꯃꯈꯛꯇ ꯚꯤꯗꯤꯑꯣꯗꯨ ꯍꯥꯏꯐꯦꯠ ꯃꯌꯥꯝ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯑꯃꯈꯛ ꯔꯤꯜꯁ ꯀꯔꯤ ꯀꯔꯥꯗ ꯇꯧꯕꯗꯨꯗꯩꯗ ꯏꯅꯥꯎ ꯁꯣꯅꯤꯌꯥꯁꯤꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯂꯥꯛꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯄ꯭रोग्राम ꯑꯃ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯒꯗꯕ ꯄ꯭रोग्राम ꯑꯃꯈꯛꯇ ꯁꯨꯃꯥꯏꯅ ꯌꯥꯎꯕꯤꯌꯣꯅ ꯇꯧꯕꯗꯒꯤ ꯑꯩꯗꯤ ꯌꯥꯖꯗꯕꯅꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯖꯅꯤꯡꯗꯦ ꯑꯗꯨꯝ ꯂꯥꯎꯕꯗꯤ ꯂꯥꯛꯆꯒꯦꯅ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯏꯁꯦ ꯑꯗꯨꯅ From the core of my heart, I wish you all the success
ꯑꯗꯨꯒ ꯁꯤꯗꯁꯨ ꯅꯠꯇꯅ ꯉꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯃꯊꯪ ꯑꯐꯕ ꯁꯃꯥꯖꯗ ꯀꯥꯟꯅꯒꯗꯕ ꯑꯦꯜꯕꯝꯗ ꯅꯠꯇꯦ ꯐꯤꯜꯝꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯇꯤꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯃꯥꯖꯗ ꯀꯥꯟꯅꯕ ꯑꯗꯒꯤ ꯑꯐꯕ ꯃꯦꯁꯦꯖ ꯄꯤꯕ ꯉꯁꯤꯃꯛ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯉꯁꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯁꯤꯗ ꯀꯨꯝꯒꯗꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯒꯤ ꯀꯩꯅꯣ ꯉꯥꯛꯇꯒꯤ ꯂꯦꯚꯦꯜꯗꯨꯅꯤ ꯑꯗꯨꯅ ꯇꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤꯗꯤ ꯀꯨꯝꯃꯝꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯈꯔ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯅꯧꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯈꯪꯖꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯩꯇꯩ ꯈꯛꯇꯪꯒꯤꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯜꯇꯤ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯀꯩꯅꯣ ꯃꯌꯥꯝ ꯈꯛꯅ ꯁ꯭ꯄꯣꯔꯠꯁꯇ ꯑꯣꯏꯔꯣ ꯗꯦꯟ ꯑꯦꯖꯨꯀꯦꯁꯟꯗ ꯑꯣꯏꯔꯣ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯑꯣꯏꯔꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯖꯒꯥ ꯑꯃꯃꯝ ꯀꯟꯕ ꯉꯝꯂꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯔꯇꯟ ꯊꯤꯌꯥꯝ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤꯗ ꯍꯥꯏꯔꯣ ꯃꯌꯥꯝ ꯑꯃ ꯃꯃꯤꯡ ꯄꯟꯗ꯭ꯔꯒꯁꯨꯀꯣ ꯍꯣꯀꯤꯗ ꯑꯣꯏꯔꯣ ꯕꯣꯛꯁꯤꯡꯗ ꯑꯣꯏꯔꯣ ꯔꯦꯁꯂꯤꯡꯗ ꯑꯣꯏꯔో ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯧꯒꯠꯂꯛꯂꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯖꯒꯣꯏ ꯅꯥꯠꯀꯤ ꯖꯒꯣꯏ ꯄꯨꯡ ꯆꯣꯂꯣꯝ ꯀꯣ ꯑꯗꯩ ꯔꯥꯁ ꯂꯤꯂꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯊꯥꯕ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯏꯆꯥꯁꯤꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯦꯜꯕꯝꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯁꯤꯅ ꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯌꯦꯡꯕ ꯌꯥꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯃꯥ ꯏꯄꯥ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯂꯞ ꯌꯦꯡꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯒꯨꯝꯕꯁꯦ ꯀꯩꯅꯣ ꯇꯧꯕꯤꯅꯕ ꯍꯥꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯁꯤꯃ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯦ ꯂꯥꯏꯐꯅꯤ ꯃ꯭ꯌꯨꯖꯤꯛꯁꯤ ꯌꯥꯎꯗ꯭ꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯁꯨ ꯂꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯏꯁꯩ ꯉꯪꯗ꯭ꯔꯕ ꯃꯤꯗꯣ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯥꯏꯐꯇꯨꯒꯤ ꯄꯨꯟꯁꯤꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯍꯩ ꯌꯥꯟꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯃꯦꯗꯤꯀꯦल ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯖꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯄꯟꯖꯔꯝꯒꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯔꯤꯂꯤꯚꯤꯡ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯦꯁ ꯔꯤꯂꯤꯚꯤꯡ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯥꯟꯗ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁꯐꯨꯜ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯂꯩꯕ ꯃꯇꯝꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯃꯇꯝꯗ ꯏꯁꯩꯁꯦ ꯇꯥꯔꯀꯥꯟꯁꯤꯗ ꯑꯩꯈoi ꯇꯨꯝꯊꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯁꯤꯗꯩꯗ ꯂꯝꯕꯤꯗꯒ ꯁꯨꯝ ꯆꯠꯄ ꯀꯥꯟꯗ ꯏꯁꯩ ꯅꯨꯡꯁꯤꯕ ꯇꯥꯔꯀꯥꯟꯁꯤꯗ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄꯅꯦ ꯑꯗꯨꯅ ꯏꯁꯩ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤ ꯍꯣꯔꯃꯣꯟ ꯍꯥꯏꯗꯅꯀꯣ ꯕꯣꯗꯤꯒꯤꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯀꯩꯅꯣꯁꯤꯗꯩꯗ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯄꯨꯊꯣꯔꯛꯄ ꯍꯣꯔꯃꯣꯟ ꯂꯩ ꯑꯗꯒꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝꯗ ꯍꯦꯄꯤ ꯍꯣꯔꯃꯣꯟ ꯍꯥꯏꯗꯅ ꯂꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯖ ꯍꯥꯏꯅ ꯗꯣꯄꯥꯃꯤꯟ ꯑꯣꯛꯁꯤꯇꯣꯁꯤꯟ ꯁꯦꯔꯣꯇꯣꯅꯤꯟ ꯑꯦꯟ ꯑꯦꯟꯗꯣꯔꯐꯤꯟ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯍꯦꯄꯤ ꯍꯣꯔꯃꯣꯟ ꯍꯥꯏꯔꯒ ꯍꯦꯛꯇ ꯈꯟꯅꯩ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯌꯨꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯈꯤꯇꯪ ꯂꯝꯍꯥꯡꯒꯨꯝꯕ ꯆꯠꯂꯀꯥꯟda ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯀꯥꯟꯁꯤꯗꯩꯗ ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯃ ꯇꯥꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯃꯣꯁꯟꯁ ꯑꯗꯩ ꯐꯤꯂꯤꯡꯁ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯛꯏꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯣꯏꯕ ꯌꯥꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯁꯤꯆꯨꯋꯦꯁꯟ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩ ꯀꯩꯅꯣꯃꯠꯇ ꯇꯧꯒꯦ ꯍꯥꯏꯕꯒꯨꯝꯕ ꯐꯤꯂꯤꯡ ꯐꯥꯎꯔꯛꯄ ꯑꯁꯤꯒꯨꯝꯕ ꯏꯁꯩꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯊꯤꯜ ꯄꯤꯌꯦ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯍꯦꯄꯤ ꯍꯣꯔꯃꯣꯟꯁꯦ ꯔꯤꯂꯤꯁ ꯇꯧꯋꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛꯃꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔ ꯑꯃꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯍꯧꯖꯤꯛꯃꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛꯅꯤ ꯉꯔꯥꯡꯃꯛꯇꯗꯁꯨ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯟꯁꯔꯇꯟꯇꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯏꯁꯩꯁꯤꯅ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯩꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯁꯤꯗꯩꯗ ꯆꯍꯤ 100 ꯄꯨꯟꯁꯤꯒꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗꯩꯗ ꯑꯩꯒꯤ ꯆꯍꯤ 10 ꯀꯛꯊꯒꯗꯕꯗꯣ ꯑꯗꯨ ꯏꯁꯩ ꯇꯥꯔꯀꯥꯟꯁꯤꯗꯩꯗ ꯍꯥꯏꯔꯤꯕ ꯆꯍꯤ 10 ꯆꯍꯤ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯑꯅꯤꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯀꯟꯕ ꯉꯝꯃꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯁꯩꯁꯤꯅ ꯃꯁꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯄ꯭ꯔꯨꯚꯟꯅꯤ ꯃꯌꯥꯝ ꯊꯥꯖꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄ ꯄꯟꯕ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯇꯧꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯗ ꯇꯥꯔꯒ ꯀꯣꯃꯥꯗꯒ ꯂꯩꯕ ꯃꯤꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯜꯖꯥꯏꯃꯔꯁ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯥꯎꯒꯟꯕꯒꯤ ꯂꯥꯏꯅꯥ ꯀꯣ ꯑꯗꯒꯤꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯕ꯭ꯔꯦꯟꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ
ꯁꯤꯒꯨꯝꯕ ꯂꯥꯏꯅꯥ ꯅꯥꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯏꯁꯩꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯇꯥꯕꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯥꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯛꯎꯔꯕ ꯏꯟꯖꯔꯠ ꯑꯣꯏꯔꯨꯔꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡꯁꯦ ꯑꯃꯨꯛ ꯔꯤꯀꯅꯦꯛ ꯇꯧꯔꯀꯥꯟꯗ ꯃꯤꯗꯨꯕꯨ ꯃꯥꯒꯤ ꯅꯣꯔꯃꯦꯜꯁꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯗꯨꯗꯩꯗ ꯂꯥꯛꯄꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯅ ꯏꯁꯩꯁꯦ ꯐꯖꯕ ꯁꯃꯥꯖꯗ ꯀꯥꯟꯅꯕ ꯐꯦꯃꯤꯂꯤꯗꯁꯨ ꯌꯥꯝꯅ ꯚꯦꯜꯌꯨ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩꯁꯤꯡ ꯄꯨꯊꯣꯛꯄꯤꯌꯨ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯩꯗ ꯐꯝꯕꯤꯔꯤꯕ ꯇꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯃꯥꯁꯦ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯃꯨꯚꯃꯦꯟꯗ ꯊꯥꯡꯒꯣꯜ ꯑꯗꯣ ꯃꯌꯥ ꯊꯥꯡꯉꯨ ꯊꯧꯅꯥꯅ ꯍꯥꯏꯕ ꯏꯁꯩꯗꯨꯃꯛꯇꯅ ꯃꯅꯤꯄꯨꯔꯁꯦ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯅ ꯁꯤꯗꯁꯨ ꯅꯠꯇꯦ ꯁꯤꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯑꯑꯣꯟꯕ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯑꯩꯈꯣꯏ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯦꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯑꯃꯅ ꯑꯃ ꯚꯦꯜꯌꯨ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯁꯃꯥꯖ ꯑꯃ ꯄꯨꯔꯛꯄ ꯃꯇꯝꯗ ꯏꯁꯩꯁꯤꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃꯈꯛ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨ ꯐ꯭ꯌꯨꯆꯔꯗ ꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯀꯥꯟꯅꯕ ꯑꯦꯜꯕꯝ ꯄꯨꯊꯣꯛꯀꯦꯅ ꯈꯟꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯤꯒꯨꯝꯕꯗ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯕꯨ ꯑꯩꯒꯤ ꯕꯦꯁꯠ ꯋꯤꯁꯦꯁ ꯄꯤꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯁꯤꯗ ꯅꯠꯇꯅ ꯇꯨꯡꯗꯁꯨ ꯀꯥꯟꯅꯔꯕ ꯅꯨꯡꯉꯥꯏꯔꯕ ꯃꯌꯥꯝꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯕ ꯑꯦꯜꯕꯝꯗ ꯅꯠꯇꯦ ꯐꯤꯜꯝꯁꯨ ꯄꯨꯊꯣꯛꯄꯤꯌꯣ ꯍꯥꯏꯅ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯊꯝꯖꯔꯀꯥꯟꯁꯤꯗꯩꯗ I wish all the success ꯑꯗꯨꯒ ꯐ꯭ꯌꯨꯆꯔꯗ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝꯅ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯁ꯭ꯄꯤꯆꯇ ꯏꯁꯩꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯁꯩ ꯅꯠꯇ꯭ꯔꯒ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯔꯝꯕ ꯃꯦꯗꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯑꯀꯥ ꯑꯀꯨꯝ ꯈꯤꯇꯪ ꯂꯩꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯉꯁꯤꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯁꯤꯟꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯒꯠꯆꯔꯤ ꯃꯗꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯐꯣꯇꯣ ꯑꯗꯩ ꯂꯧꯕꯤꯔꯒꯗꯤ ꯉꯁꯤꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯑꯞꯂꯣꯗ ꯇꯧꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯁꯥꯏꯠꯇꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯂꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯥꯏꯚ ꯊꯥꯕꯤꯗꯅꯕꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯁꯥꯏꯠꯇꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯂꯤ ꯃꯁꯤꯃꯇꯪ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯉꯁꯥꯏ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯋꯥꯔꯣꯜ ꯊꯝꯕꯗ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯍꯧꯗ꯭ꯔꯕ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯝꯍꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯒꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯖꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯅ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯁꯇꯔ ꯍꯦꯐꯥꯖꯨꯗꯤꯟ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯁꯦꯝꯔꯣꯛꯄꯨ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯃꯗꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯣꯡꯕꯨ ꯎꯠꯆꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯥꯎꯕ ꯂꯥꯛꯄꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯅꯣꯡꯕꯨ ꯎꯠꯆꯔꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯑꯥꯔꯠꯀꯤꯁꯤꯗꯗꯤ ꯌꯥꯝ ꯀꯟꯅ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯅꯤꯡꯕꯗꯤ ꯑꯦꯅꯤ ꯐꯤꯜꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨꯗ ꯇꯨꯡ ꯀꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯅ ꯃꯁꯥꯅ ꯆꯪꯁꯜꯂꯤꯕ ꯐꯤꯜ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯁꯟꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯤꯜꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯧꯎꯗꯕ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯁꯤꯡꯒꯔꯒꯤꯁꯨ ꯑꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯃꯛ ꯑꯩꯅ ꯁꯤꯡꯒꯔ 20 ꯁꯨꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ
ꯍꯣꯇꯦꯜ ꯏꯃꯣꯂꯤꯁꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯗꯥꯏꯔꯤ ꯒꯤꯐ ꯇꯧꯏ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯒꯤ 50%ꯁꯨ ꯑꯦꯗꯃꯤꯁꯟ ꯑꯉꯥꯡꯒꯤ ꯃꯣꯏꯗ ꯑꯩꯅ ꯑꯣꯐꯔ ꯇꯧꯏ ꯃꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯗꯨꯅ ꯄꯩꯁꯥꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯌꯥꯝꯕ ꯄꯥꯏꯗ꯭ꯔꯤꯁꯤ ꯁꯤ ꯃꯌꯥꯝꯒꯤ ꯃꯁꯥ ꯈꯛꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯁꯤꯗ ꯑꯦꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯄꯣꯊꯥꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤꯁꯨ ꯈꯤꯇꯪ ꯇꯪꯗꯨ ꯂꯩꯇꯥꯗꯒ ꯂꯩꯔꯤꯁꯤ ꯏꯁꯥ ꯏꯁꯥꯒꯤ ꯗꯥꯏꯇ ꯑꯃꯃꯝ ꯂꯧꯍꯟꯅꯤꯡꯉꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝ ꯍꯇꯥꯗꯅꯤ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯁꯦ ꯂꯥꯟ ꯍꯦꯛ ꯍꯧꯕ ꯊꯥ 2 ꯁꯨꯕꯗ ꯑꯩꯒꯤ ꯏꯃꯥ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯌꯦꯡꯕ ꯆꯠꯂꯤ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯌꯨꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯃꯤꯁꯤꯡ ꯂꯩꯔꯝꯃꯦꯕ ꯔꯨꯝ 10ꯃꯨꯛ ꯁꯨꯏ ꯑꯗꯒꯤ ꯄꯣꯠꯁꯨ ꯑꯗꯨꯝ ꯑꯩꯅ ICICIꯗ ꯆꯍꯤ 10ꯃꯨꯛ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯗꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯣ ꯄꯣꯠ ꯂꯨꯄꯥ 1,50,000ꯃꯨꯛꯀꯤ ꯁꯨꯒꯅꯤ ꯃꯣꯏ ꯂꯣꯏ ꯄꯨꯔ ꯆꯠꯈ꯭ꯔꯦꯅ ꯍꯥꯏ ꯑꯗꯣ ꯑꯩ ꯀꯔꯤꯝ ꯍꯥꯏꯗꯦ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯃꯤꯅ ꯄꯨꯈꯤꯕꯅꯤꯅ ꯑꯗꯣ ꯌꯨꯝꯗꯨꯗꯁꯨ ꯃꯣꯏ ꯊꯣꯛꯑꯣ ꯍꯥꯏꯗꯦ ꯑꯩ ꯚꯔꯥꯗ ꯂꯩ ꯑꯗꯣ ꯏꯁꯣꯔꯅ ꯄꯤꯗꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯍꯣꯁꯇꯦꯜ ꯇꯧꯔꯤ ꯑꯉꯥꯡ 100ꯒꯤ ꯃꯊꯛ ꯂꯩ ꯁ꯭ꯀꯨꯜꯁꯨ ꯇꯧꯔꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯌꯥꯎꯗꯕꯤꯗ ꯊꯣꯛꯈꯤꯕꯅꯦ ꯑꯗꯣ ꯏꯁꯣꯔꯅ ꯑꯩꯅ ꯑꯁꯣꯝ ꯀꯠꯊꯣꯛꯑꯝꯕꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯄꯤꯔꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯃꯝ ꯍꯥꯏꯕꯗꯤ ꯁꯃꯥꯖꯁꯤꯗ ꯂꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯤꯜꯁꯤꯗꯗꯤ ꯌꯥꯝ ꯀꯟꯅ ꯑꯩꯅꯁꯨ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯈꯤꯇꯪꯗꯨ ꯂꯩꯇꯥꯗꯕ ꯀꯩꯁꯨ ꯂꯩ ꯑꯗꯨꯅ ꯌꯥꯝ ꯁꯥꯡꯅ ꯊꯝꯖꯔꯣꯏ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯔ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯔꯅ ꯇꯦꯡꯕꯥꯡꯕꯤꯔꯤꯕꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯔꯁꯟ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯔꯅ ꯇꯥꯛꯄꯤꯔꯝꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯀꯧꯁꯤꯟꯖꯒꯦ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯖꯦꯅꯤꯃꯥꯛꯁ ꯂꯥꯏꯁ꯭ꯔꯝ ꯐꯥꯎꯟꯗꯔ ꯖꯦꯅꯤꯃꯥꯛꯁ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯂꯝꯗꯝꯁꯤꯕꯨ ꯀꯟꯕꯤꯔꯕ ꯏꯕꯨꯙꯧ ꯕꯤꯟꯗꯕꯅꯤꯕꯨ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯅꯨꯡꯁꯤ ꯇꯝꯅ ꯂꯥꯏ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯗꯤꯖꯤꯇꯦꯜ ꯑꯦꯜꯕꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯐꯍꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯖꯗꯦ ꯑꯗꯣ ꯉꯁꯤ ꯇꯝꯅ ꯂꯥꯏ ꯍꯥꯏꯔꯤꯕ ꯑꯦꯜꯕꯝ ꯑꯁꯤꯒꯤ ꯔꯤꯂꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯗꯣ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯕ ꯑꯗꯨꯒ ꯌꯥꯝꯅꯗꯤ ꯍꯔꯥꯎꯖꯕ ꯑꯗꯩ ꯑꯩꯒꯤ ꯔꯦꯁ ꯐꯣꯔ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯏꯆꯥꯁꯤꯅ ꯄꯨꯊꯣꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯕꯨ ꯑꯦꯜꯕꯝ ꯑꯁꯤꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯎꯠꯊꯣꯛꯀꯅꯤ ꯍꯥꯏꯗꯤ ꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯂꯥꯟꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅꯤꯅ ꯔꯤꯂꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯂꯥꯛꯍꯟꯅꯤꯡꯕ ꯃꯌꯥꯝꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯁꯤꯗ ꯉꯁꯤꯃꯛ ꯔꯤꯂꯤꯁ ꯇꯧꯕꯁꯦ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗ ꯇꯥꯔꯒꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯦꯜꯕꯝꯁꯦ ꯅꯠꯇꯕꯗ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯆꯥꯎꯅ ꯂꯩꯔꯤ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯁꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯗꯣ ꯍꯥꯏꯕꯁꯨ ꯍꯩꯇ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯦꯝ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯈꯔ ꯊꯝꯕꯤꯔꯝꯕ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯋꯥꯔꯣꯜ ꯈꯔ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯦꯝ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯁ꯭ꯄꯤꯆ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯜꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯦꯝ ꯁꯣꯅꯤꯌꯥ
ꯉꯁꯤꯒꯤ ꯂꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨꯁꯨ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯄꯣꯏꯅꯨꯒꯤ ꯀꯨꯟꯒ ꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯡꯁꯤ ꯇꯝꯅꯂꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯏꯁꯩ ꯑꯁꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯔꯤꯂꯤꯖꯤꯡ ꯇꯧꯕꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯨ ꯑꯩꯍꯥꯛꯅ ꯅꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯇꯁꯦꯡꯅ ꯑꯩ ꯋꯥ ꯉꯥꯡꯕꯗꯤ ꯑꯩ ꯀꯌꯥ ꯍꯩꯖꯗꯦ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯅꯤ나 ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯄꯥꯝꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯩ ꯄꯨꯝꯅꯃꯛ ꯏꯁꯩ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯈꯤꯕ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯗꯩꯗꯤ ꯁꯤꯡꯒꯔ ꯄꯨꯝꯅꯃꯛꯅ ꯑꯍꯤꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯋꯥꯕꯤꯕꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯥꯔꯇꯤꯁ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯦꯝꯒꯨꯝꯂꯕ ꯃꯤꯑꯣꯏ ꯀꯌా ꯊꯣꯛꯄꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯊꯣꯛꯄꯤꯔꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯕꯨ ꯍꯦꯟꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯊꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯦꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯐꯣꯔꯃꯦꯜ ꯐꯪꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯗꯣꯛꯇꯔ ꯊꯤꯡꯕꯥꯏꯖꯝ ꯁ꯭ꯋꯔꯅꯀꯨꯃꯥꯔ ꯁꯣꯁꯤꯌꯦꯜ ꯑꯦꯟड ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯁꯔꯕꯨ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯝꯊꯥ ꯄꯣꯂꯤꯁ ꯂꯝꯐꯦꯜ ꯑꯦꯔꯤꯌꯥ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯔꯤꯂꯤꯖ ꯐꯪꯁꯟ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝꯗ ꯂꯩꯇꯦꯡ ꯑꯣꯏꯕꯤꯔꯤꯕꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗꯥꯛꯇꯔ ꯖꯣꯏꯕꯤ ꯍꯩꯀ꯭ꯔꯨꯖꯝ ꯁꯦꯅꯤꯌꯔ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁ ꯔꯤꯝꯁ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯤꯡ ꯑꯃꯇꯪ ꯍꯪꯒꯠꯆꯔꯔꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯈ꯭ꯔꯤꯕꯤ ꯑꯥꯔꯇꯤꯁꯁꯤꯡ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯕꯥꯔꯇꯣꯟ ꯐꯪꯗꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯀꯣꯚꯔꯦꯖ ꯄꯤꯕꯤꯔꯤꯕ 360 ꯁꯤꯡꯖꯃꯩ ꯀ꯭ꯋꯥꯀꯩꯊꯦꯜ ꯅꯝꯕꯣꯜ ꯑꯇꯣꯞꯄ ꯃꯦꯗꯤꯌꯥ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯔꯝꯒꯗꯕꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯅꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯃꯇꯝ ꯈꯔ ꯆꯪꯅ ꯉꯁꯤ ꯅꯝꯈ꯭ꯔꯤꯕ ꯑꯦꯜꯕꯝ ꯑꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯧꯖꯤꯛꯐꯥꯎ ꯎꯠꯇ꯭ꯔꯤꯕ ꯑꯩꯒꯤ ꯋꯥ ꯉꯥꯡꯕꯁꯤ ꯍꯦꯛ ꯂꯣꯏꯔꯒꯗꯤ ꯎꯕꯤꯔꯒꯗꯕ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯔꯨꯟ ꯄꯥꯏꯅꯨ ꯏꯗꯤꯇꯔ ꯑꯣꯏꯕꯤꯔꯤꯕ ꯌꯣꯏ ꯃꯌꯥꯏ ꯃꯤꯍꯨꯟ ꯇꯤꯡ ꯇꯤꯡ ꯆꯣꯡꯗꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯦꯜꯕꯝ ꯑꯁꯤꯕꯨ ꯀꯔꯝ ꯊꯣꯛꯀꯗꯧꯕ ꯂꯦꯡꯕꯤꯔꯛꯏꯕꯁꯤꯡꯅ ꯍꯣꯔꯦꯟ ꯈꯨꯕꯥꯛꯁꯤ ꯃꯈꯣꯟ ꯍꯧꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯖꯦꯝꯁ ꯍꯦꯛꯈꯣꯝ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯕꯤꯔꯤꯕꯤ ꯄꯤꯡꯀꯤ ꯀꯥꯡꯖꯝ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯐꯤꯞꯁꯟ ꯃꯔꯨꯑꯣꯏꯅ ꯏꯁꯩꯁꯤꯒꯤ ꯁꯤꯡꯒꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯁꯨꯔꯖꯤꯠ ꯑꯃꯗꯤ ꯃꯥꯔꯇꯤꯅꯥ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯐꯥꯎꯕꯤꯔꯝꯒꯅꯤ ꯏꯁꯩ ꯏꯕꯤꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯂꯤꯔꯤꯛꯁꯤꯛꯁ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯏꯁꯥꯁꯨ ꯂꯤꯔꯤꯛꯁꯤꯛꯁꯅꯤꯅ ꯂꯤꯔꯤꯛꯁꯤꯛꯁꯀꯤ ꯃꯤꯡꯁꯤꯟ ꯄꯟꯖꯔꯝꯒꯦ ꯎꯃꯥꯀꯥꯟꯇ ꯑꯉꯣꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯅ ꯏꯖꯕ ꯏꯁꯩ ꯑꯃ ꯀꯂꯥꯀꯥꯔꯅꯒ ꯁꯛꯑꯀꯥꯟꯗ ꯔꯦꯗꯤꯑꯣꯗ ꯈꯪꯗꯦ ꯑꯦꯜꯕꯝꯗ ꯈꯪꯗꯦ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯅ ꯏꯕꯅꯤ ꯑꯩꯅ ꯄꯨꯊꯣꯛꯄꯅꯤ ꯑꯩꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈꯤꯕꯅꯤ ꯑꯁꯤ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯀꯥꯔ ꯇꯣꯡꯉꯒ ꯍꯔꯥꯎꯖꯔꯝꯒꯅꯤ ꯑꯏꯕ ꯑꯩꯈꯣꯏꯅ ꯍꯔꯥꯎꯖꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯈꯤꯕ ꯏꯁꯩꯗ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕꯗꯣ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯀꯥꯔꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯁꯅꯥꯅꯤ ꯍꯣꯔꯦꯟ ꯈꯨꯕꯥꯛ ꯑꯃ ꯈꯨꯕ ꯃꯇꯝꯗ ꯂꯣꯏ ꯍꯟꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯨ ꯏꯁꯩꯗ ꯌꯥꯝ ꯉꯥꯎꯖꯔꯛꯏ 2000ꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯖꯤꯕꯅ ꯁꯛꯄ ꯅꯪꯒꯤ ꯅꯥꯄꯗ ꯆꯤꯡꯖꯒꯦ ꯍꯥꯏꯕ
ꯏꯁꯩꯁꯤ ꯑꯩꯅ DDKꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯐꯪꯕ ꯃꯇꯝꯗ ꯑꯥꯔꯇꯤꯁꯁꯤꯡꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯅꯅꯕꯅꯤ ꯃꯦꯖꯤꯛꯇ ꯆꯠꯁꯤ ꯍꯥꯏ ꯁꯣꯔꯤ ꯃꯇꯝꯗ ꯃꯦꯖꯤꯛ ꯂꯩꯇꯦ ꯑꯣꯇꯣ ꯍꯥꯏ ꯑꯩꯅ ꯑꯣꯇꯣ ꯌꯥꯗꯦ ꯕꯁ ꯑꯃ ꯋꯥꯏꯔ ꯆꯠꯂꯤ ꯑꯩꯅ ꯕꯁ ꯑꯃ ꯋꯥꯏꯔꯒ ꯑꯥꯔꯇꯤꯁꯁꯤꯡꯗ ꯄꯨꯂꯞ ꯍꯥꯞꯆꯜꯂ ꯆꯠꯂꯤꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯍꯧꯖꯤꯛꯇꯤ ꯂꯥꯏꯑꯣꯏꯈ꯭ꯔꯦ ꯗꯤꯌꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ आर्टिस्ट लैतोंद लेरे ngатang लेर निजंग खिनी अदुना मखोय अनीना इसै जे नंब कानसिदा आइना पुथोकु पैसा से केमति चिंगनदे करिगुंबा ताहुबु ओइ तारगदी मदु अखोइना पैसा ताहौरे काइना आई पैसा तो कराइदा ताहौदोंनो हल्ल यिंगदोरिबनि आई बी असक्प पुथोकपा म्यूजिशियन लभसिंगना एल्बम अमा नंब मतमदा चंग्रिबा पैसादी चंगिबा मखै फजरिबा मखै मदु आइना मदु कै हाइतारे मदुगी दमकता नुंगाइतबजी सुंफाव फावदे ngasiगी प्रोड्यूसर ओइबिरिबा सॉरी ओइबिरिबिसे आई पुक्चे याम चावरमदों माली अदुना खुबा अमत मयाम हाउन खुबिसी मरमदे असिगुंबा प्रोड्यूसर लेबदगी आर्टिस्ट लेबदगी ओ ngसागी तो सीमाना कुंबनी आइगी एल्बम दो सीमागा मोइनीना अखोगी नंगी नापद चिंजगी हाइबसिदा आदोर गुलाबसी मागी नापसिदा थेलगा नंबसिदा आइगी इसै फजन फावरबा खुद्राखम जीवनना सक्पीबा नंगी नापद चिंजगी खंदुने हेलकबा लेरांग गुलाबनी अदुबु नंगदी लेरमदरे पंथौ संगाई हाइबसिदा मैतेरो लालेना येलक्तना इसै जे नंबर लोइरकांदा नंगी नापद चिंजगी हाइदौ नते नंगी नापद थेटके हाइगदौने हाइदना अवाय अखुम साम तौनखी अदुना उमाकांत दाइना निसिंजनिंगबसे इसै बखोइसे थाइनदि पुंग्या मयारमी हौजिक्ति मैतै लोनसे लोन्यानबु हाइबवो अदुबु हाइबो याम लेबनी अदुना आई बखोइ चोपा यादे इसै सुर पानबा मिदी सुर तो मागी सुर कायद लोइरे हाइदना मादि सुर पानगिनी असक्प मीसु सुर दुगी मतुगिना सखिनी अदुगा ख्वाइदगी सेक्शन गदौबा खोइदी आई बखोइसिनी अदुना समाज अमगी मायोन पुबु मतमदा ngसाइ मांगदा चेगवेसना हाइबिरंबा गेस्ट ऑफ ऑनरना हाइबिरंबा मयाम अमा इसै अमना समाजगी ममाइ हुमना पुगदोरिबनी ngसाइ याम नुंगसी चेगवेसना अखोगी लैखिद्रबा हिजमिरा बोना इरंबा इसै पनबिरमी नुंगसी ngasi asigumba bharat ki bande mataram chahi cham yankai subagi palon tawribani aduna akhoi iramba isai sisu kanana khangni matam mamada khoina layoi khar matungda matam dugi next generation da laiba naha singna ningsingaktana umakanta hoina irakpa akhoina irakpa kana khangni isai ado khwaidagi maruina credit pijaning baje S4 studio akhoina ngasi gi production sigi da makta khogi wana matam kya ma kaithopidana mai paknaba असिगुंबा एल्बम अमा असिगी पाक चावरबा स्टेज दा मिया मांग उत्पीगदोरी बसे दुगी मते थागचै अदुना इरांगसु हौजसनु लानसु लाक्सनु इसै बखोइसु दुम इसी असक्प मेसु दुम सक्पियु रशिया गा यूक्रेन गा लान तो कुइरे अदुम कापनरी खोनरी मरक्ता स्कूल जु काय कॉलेज जु काय स्पोर्ट्स जु तवे ओलंपिक जु थाई एशियन गेम जु थाई अदुना हौजी अखोइन उग्रे इजराइल का इराक का लान अदुम सोंगनै मतम दुगी प्लेयर लेबाक तुगी प्लेयर अदुम थादना मागी स्पोर्ट्स की फिंदा रिसर्च की फिंदा मागी अतोपा प्रसक लेबाक तुगी प्रोडक्शन का अरे लेते अदुना खितंग हेक तौरगा अखोगी मणिपुरदा मयाम तार बुदी याम नुंगाइजदे करिगुंबा मा इरांग थोकांदा इसै लेपो लीला लेपो काइने हे हाइबसे आर्टिस्ट की अखोगी यामना मोरल डाउन तोबा अमसु आइगी थमोइद फाउजबनी मेट्रिक परीक्षा मयादा इसै थेंगो हाइरानी तुय परीक्षा मयादा इसै थेंगो हाइरानी मयुमदना पुंचोंग दे चोंगनि लाइगदोरिबनी अदुना लेबाक अमा चाखोट हनबा मतमदा अखोगी आर्टिस्ट सिंगिसु अचौबा रोल मयाम अमा लै आइबा सिंगिजो अचौबा रोल मयाम अमा लै ओजा सिंगी रोल लै पुलिस की रोल लै अतोपा तोंगान विभाग सिंगदा इलेक्ट्रिसिटी की ओइसनो वाटर सप्लाई की डिपार्टमेंट थबक तोरमी की ओइसनो कैथेन फमी बई माइ बेंगी ओइसनो समाज सम सेमंग मतमदा अखोइ पुनमकी थौदाम आइगी हक्चाम आइगी मिट खतना सोरम कुमार हाइबा यादे आइगी खुद खतना सोरम कुमार हाइबा यादे आइगी लैरिबा होल बॉडी सिना आइगी सक्ता को दौना
ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯇꯔꯥꯇꯔꯨꯛꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯕꯤꯚꯥꯒꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯄꯨꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔ ꯁꯦꯝꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯁꯣꯟꯕ ꯖꯒꯥꯗ ꯍꯦꯛ ꯇꯥꯏꯅꯔꯒ ꯉꯔꯥꯡꯃꯛꯇꯗ ꯐꯛꯖꯀꯥꯎ ꯂꯝ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥ ꯁꯤꯗꯩꯁꯤꯗ ꯏꯔꯥꯡ ꯊꯣꯛꯄ ꯃꯇꯝꯗ ꯏꯁꯩ ꯁꯛꯄ ꯍꯧꯔꯝꯕꯗꯣ ꯏꯁꯩ ꯂꯦꯞꯄꯣ ꯂꯦꯞꯄꯣ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄꯅꯤ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄ ꯂꯦꯞꯀꯗꯧꯅꯤ ꯍꯥꯏꯗꯅ ꯑꯃꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯊꯝꯕꯤꯕ ꯑꯩꯈꯣꯏ ꯂꯣꯏ ꯎꯅꯩ ꯑꯗꯨꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯇꯥꯏꯅꯐꯝꯁꯦ ꯀꯥꯏꯗ ꯇꯥꯏꯅꯒꯦ ꯍꯥꯏꯗ ꯑꯥꯔꯇꯤꯁꯇ ꯍꯦꯛ ꯇꯥꯏꯅꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯕꯤꯁꯅꯨꯄꯨꯔ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩ ꯑꯃꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯖꯕꯅꯤ ꯂꯥꯜꯂꯤꯁꯤ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯂꯥꯟꯕꯅꯤ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯅ ꯇꯥꯏꯅꯕ ꯌꯥꯗꯦ ꯏꯁꯩꯁꯦ ꯐꯖꯅ ꯁꯛꯑꯒ ꯐꯖꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯐꯖꯅ ꯏꯁꯩꯁꯦ ꯄꯨꯡ 12ꯗ ꯂꯣꯏꯁꯜꯂꯨ ꯍꯥꯏꯗꯅ ꯑꯃꯤꯠꯀꯤ ꯑꯩꯈꯣꯏ ꯔꯁꯤꯞ ꯀꯛꯄ ꯃꯇꯝꯗ ꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯤꯜꯂꯤ ꯂꯥꯡꯉꯤꯕ ꯑꯣꯔꯒꯅꯥꯏꯖꯔꯗꯨꯅ ꯑꯩꯅ ꯁꯤꯟꯕꯅꯤ ꯑꯩꯅ ꯄꯩꯁా ꯄꯨꯊꯣꯛꯄꯅꯤ ꯁꯛꯎ ꯁꯛꯎ ꯂꯩꯀꯥꯏꯒꯤ ꯑꯩꯗꯤ ꯅꯤꯡꯊꯧꯅꯤ ꯑꯩꯅ ꯍꯥꯏꯔꯒ ꯌꯥꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯏꯁꯩ ꯁꯛꯂꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗꯩꯅꯣ ꯏꯁꯩ ꯃꯌꯦꯛ ꯇꯥꯔꯤꯕ꯭ꯔꯥ ꯃ꯭ꯌꯨꯖꯤꯛ ꯇꯥꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯄꯨꯡ ꯆꯣꯡꯗ ꯆꯣꯡꯉꯀꯥꯟꯗ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯗꯨꯒꯤ ꯀꯣꯂꯦꯖꯇꯨꯗ ꯐ꯭ꯔꯦꯁꯔꯁ ꯃꯤꯠꯀꯤ ꯏꯁꯩ ꯇꯥꯏ ꯀꯥꯏ ꯍꯥꯏꯕꯁꯤ ꯃꯥꯡꯗ ꯐꯝꯃꯔꯒ ꯇꯨꯡꯗ ꯐꯝꯃꯒꯁꯨ ꯏꯁꯩ ꯐꯖꯕ ꯁꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯈꯨꯄꯥꯛꯁꯦ ꯈꯨꯔꯔꯒ ꯏꯁꯩꯗꯨꯒꯤ ꯔꯁ ꯑꯗꯨ ꯂꯧꯔꯒ ꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯁꯩꯁꯤꯗꯤ 12-13 ꯑꯃ ꯑꯅꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯇꯣꯞꯄ ꯏꯝꯐꯥꯜꯒꯤ ꯈꯤꯇꯪ ꯊꯥꯞꯇꯣꯛꯈꯤꯕ ꯖꯒꯥ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡꯗꯐꯥꯎꯗ ꯑꯊꯦꯡꯕꯗ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯑꯍꯟꯅ ꯅꯣꯏꯒꯤ ꯏꯁꯩꯁꯦ ꯄꯨꯡ 12 ꯇꯥꯔꯦ 12 ꯇꯥꯔꯦ ꯇꯨ ꯍꯥꯏꯕꯁꯦ ꯀꯅꯥ ꯉꯝꯗꯦ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯔꯨꯜꯗꯣ ꯂꯩꯀꯥꯏꯗꯨꯗ ꯑꯗꯨꯒꯨꯝꯕ ꯏꯁꯩꯗꯨꯅ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒ ꯇꯥꯕꯗꯒꯤ ꯏꯐꯦꯛꯇꯨꯒ ꯃꯥꯡꯖꯕꯗꯨꯅ ꯃꯁꯤꯡ ꯍꯦꯜꯂꯛꯑꯕꯅꯤꯅ ꯅꯣꯏꯁ ꯄꯣꯂꯨꯁꯟ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯒꯗꯧꯕꯗ ꯗꯤꯁꯇꯔꯕ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕ ꯊꯤꯡꯁꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯤꯡꯕ ꯊꯤꯡꯁꯤ ꯍꯥꯏꯁꯦ ꯑꯗꯨ ꯐꯖꯕ ꯏꯁꯩ ꯐꯪꯁꯟ ꯑꯃ ꯍꯧꯔꯝꯗꯥꯏꯗꯗꯤ ꯑꯣꯄꯅꯤꯡ ꯁꯣꯡ ꯁꯛꯎ ꯀ꯭ꯂꯣꯖꯤꯡ ꯁꯣꯡ ꯁꯛꯎ ꯏꯁꯩꯒꯤ ꯃꯒꯨꯟ ꯆꯟꯅꯐꯝꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯣꯏꯁꯇꯤꯒꯤ ꯕꯥꯔꯗꯦꯒꯤ ꯂꯩꯀꯥꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯑꯥꯔꯇꯤꯁꯇ ꯑꯩꯈꯣꯏꯒꯤ ꯇꯥꯏꯅꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯑꯦꯜꯕꯝ ꯔꯤꯂꯤꯖ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯀꯔꯤꯒꯨꯝꯕ ꯏꯁꯩ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯔꯤꯁꯤꯞ ꯀꯠꯂꯛꯄꯗ ꯄꯤꯔꯤꯕ ꯃꯇꯝ ꯗꯨꯁ ꯑꯦꯟ ꯗꯣꯟ ꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯑꯍꯥꯟꯕꯗ ꯑꯃꯤꯠꯀꯤ ꯁꯩꯌꯧ ꯏꯁꯩ ꯁꯛꯀꯗꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯩꯈꯣই ꯃꯌꯥꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯁꯩꯒꯤ ꯔꯁ ꯑꯗꯨ ꯂꯧꯔꯀꯥꯟꯗ ꯏꯁꯩ ꯑꯃ ꯇꯥꯕꯗꯒꯤ ꯀꯅꯥ ꯈꯪꯅꯤ ꯂꯥꯏꯔꯤꯛ ꯈꯪꯕ ꯄꯥꯅꯤꯡꯕꯁꯨ ꯌꯥꯎꯔꯛꯏꯕꯅꯤ ꯏꯁꯩ ꯑꯃ ꯇꯥꯕꯗꯒꯤ ꯁꯥꯟꯅꯔꯣꯏ ꯑꯣꯏꯅꯤꯡꯕꯁꯨ ꯌꯥꯎꯔꯛꯏꯕꯅꯤ ꯏꯁꯩ ꯑꯃ ꯇꯥꯕꯗꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯣꯏꯅꯤꯡꯕꯁꯨ ꯌꯥꯎꯔꯛꯏꯕꯅꯤ ꯏꯁꯩ ꯑꯃ ꯇꯥꯕꯗꯒꯤ ꯅꯨꯡꯁꯤꯅꯔꯝꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯥꯎ ꯏꯁꯩꯗꯨꯅ ꯃꯔꯤ ꯄꯨꯁꯜꯂꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯁꯨ ꯉꯝꯕ ꯑꯗꯨꯅ ꯏꯁꯩ ꯍꯥꯏꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯁꯩ ꯑꯁꯤ ꯃꯨꯠꯄ ꯉꯝꯃꯔꯣꯏ ꯇꯧꯕꯇꯕꯨ ꯏꯁꯩꯒꯤ ꯃꯌꯦꯛꯇꯤ ꯉꯁꯥꯏ ꯆꯤꯐ ꯒꯦꯁꯅ ꯇꯥꯛꯄꯤꯔꯝꯕ ꯃꯃꯥꯡꯗ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯁꯃꯥꯖꯒꯤ ꯃꯃꯥꯏ ꯆꯨꯝꯒꯗꯧꯕ ꯁꯃꯥꯖꯇ ꯀꯥꯟꯅꯒꯗꯧꯕ ꯁꯃꯥꯖꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯑꯗꯨꯒꯨꯝꯕ ꯏꯊꯤꯜ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯄꯨꯊꯣꯛꯁꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯝꯕꯗꯣ ꯑꯩ ꯁꯄꯣꯔꯠ ꯇꯧꯖꯒꯦ ꯑꯗꯨꯅ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯔꯣꯏ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ S4ꯅ ꯄꯨꯊꯣꯛꯄ ꯏꯁꯩ ꯑꯦꯜꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯤꯔꯤꯕꯤ ꯏꯆꯟꯅꯨꯄꯤ ꯁꯣꯅꯤꯌꯥ ꯃꯊꯪꯗꯁꯨ ꯏꯁꯩ ꯄꯨꯊꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏꯁꯨ ꯏꯁꯩ ꯇꯥꯕ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯚꯥꯕꯣꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯪꯁꯟ ꯀꯌꯥ ꯑꯃꯗ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯗꯤꯌꯟꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯀ꯭ꯂꯥꯁꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯣꯗꯤꯌꯟꯁ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇ ꯑꯩꯈꯣꯏꯅꯤ ꯑꯩꯅ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯑꯁꯦ ꯇꯥꯔ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯌꯨꯝ ꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯉꯔꯥꯡꯗꯤ ꯁꯣꯅꯤꯌꯥꯅ ꯄꯨꯊꯣꯛꯄ ꯏꯁꯩ ꯑꯃ ꯑꯗꯩ ꯇꯥꯖꯔꯨꯏ ꯑꯗꯨ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯁꯨꯔꯖꯤꯠꯀ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯄꯤꯔꯤꯕ ꯏꯕꯦꯝꯕꯁꯤꯡ ꯁꯛꯄꯅꯤ ꯌꯥꯝꯅ ꯐꯖꯩ ꯈꯣꯠꯂꯤ ꯅꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨꯇꯨꯕꯇ ꯀꯔꯤꯗ ꯑꯃꯗ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯈꯣ ꯀ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕ ꯏꯁꯩ ꯑꯃ ꯑꯣꯏꯕ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯋꯥ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯈꯔ ꯁꯣꯏꯈꯤꯕ ꯉꯥꯡꯈꯤꯕ ꯍꯦꯟꯖꯟꯈꯤꯕ ꯈꯣꯠꯆꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯉꯥꯏꯍꯥꯛꯀꯤ ꯏꯊꯤꯜꯅꯦꯅ ꯂꯧꯕꯤꯔꯒ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯗ꯭ꯔꯤꯉꯩꯗ ꯁꯔꯗ ꯅꯣꯂꯨꯟ ꯍꯪꯒꯠꯆꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯨ ꯂꯥꯎꯊꯣꯛꯆꯕ ꯃꯇꯝꯗ ꯌꯥꯎꯍꯧꯗ꯭ꯔꯕ ꯊꯣꯛꯄꯤꯍꯧꯗ꯭ꯔꯕ ꯃꯃꯤꯡꯇꯣ ꯈꯨꯗꯣꯜ ꯇꯝꯖꯕ ꯃꯇꯝꯗ ꯄꯤꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯈꯔꯗꯪ ꯀꯧꯈꯠꯆꯒꯦ ꯁ꯭ꯔꯤ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯁ꯭ꯔꯤ ꯕꯤꯅꯟꯗ ꯂꯣꯌꯨꯝꯕ ꯉꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯗꯒꯤ ꯑꯗꯣꯝꯒꯤ ꯃꯦꯃꯦꯟꯇꯣ ꯑꯗꯨ ꯂꯧꯕꯤꯅꯕ ꯍꯪꯒꯠꯆꯔꯤ ꯁꯔ
Sri Binanta, Thagatsari sir, sir amatang rawachari sir. Ngasigi music video album masi oina hot naba matamda isai ama changdaba yade haribe isai adubu magi skeleton am semgatlalaga maduda saru sayang oina hapkat pidana taurakanda mapung phaba oihallaki isai ama oihallaki ngasigi yamna chawu daita lobi khiba ngasigi music director koksin jage Sri Phipson Lai लाके हाइबगी पाव पिबी रखरे लाक्ट्रे ने लौजरगा ngasi म्यूजिक वीडियो एल्बम असिगी फॉर्मल फंक्शन असि मतांग से लोइसल नबी तंजा दु योक्सिन जरकले अदुदना सरबु ngasigi music video album asi namba matamda semba matamda sel thungi awaba duki matik mayok nei producer na phanayam na sel putholaga su madugi revenue yamna lakani natra laoi haibagi ekhoida guarantee laite aduna ngasigi guest of honor gi phampham lang lengsin biriba pukchel chawroba misakani khak Sri Thongam Pulchan Singh in charge Geology and Mining Directorate of Trade Commerce and Industry Government of Manipur amadi Sri Laiswam Nabakumar social worker anina ngasigi music video album asibu oiba mata oinaba honrap matamda wabi khibasing adugi damakta thagat chaba ama dipun thagot chaba oina sel gi angam mateng khara khatang tambigani haiduna ningsing birami haiba sel gi angam mateng sing asi mateng asi ojani na tambigani aduga producer gi site gi mioi amatang lekhat piraktuna ngasigi sel gi mateng sing asibu ungtang loksan binaba haiduna ningsing jari adu ngasigi chief guest oina lengsin bikibi Dr. Joy B Hekruism na su ngasigi music video album nungsi biduna lupa lising tara kaktangi mateng taujarang gi hadana habirakli masi amatang galaksin binaban Thauromasi matang asida ngasigi formal function loisilakadawre adu ngasigi president oibiriba Dr. Thingbai Jamsorna Kumar Singh social and cultural activist na su ngasigi thorom sibu puning thogat pibo oidun oina lupa lising manga khaki mateng pangbirangani hadun ningsing biragi masigi damakta sarbasu hanna thagasari thorom asi loisinabagi tanjade ogjarkle adubu ngasai khoina walhoba makhatanga ngasigi media partner oibiriba Kwakaithel 360 gi mioi representative makhatang thokpirakla ngasigi memento loksin binaba hangasari Kwakaithel 360 gi mioi amakhatang langsin birakle ngasigi memento asi akoi gi singer oibiriba Sri Surjit Mutumna present tawbigani Sri Surjit Mutum matam pumbada Manipur da thokliba irang khaknatana atop chawkhatpa yaba development work kaya ama coverage tawbiduna phongbiriba ngasigi media partner Singjame 360 Nambol 360 aduga Kwakaithel 360 media partner ahumbu artist singbu hena promote tawbiba amadi atop development work kaya ama mayamdu hanbiba demakta hanna thagatpa phongdokchari ngasigi thoromasi formal function asi loisanabi tanjadu logjage ngasi lengbirakliba tinbirib miyoi khudingmakpu audience khudingmakpu aduga ngasigi dais lekhat pikiba dignitary sing aduga loina na ngasigi media partner sing sound gi light gi aduga print and electronics media gi chilinaw khudingmakpu sinjal langjari basingi mai kai dagi amuk kahana thagat phongdokchari ngasigi music video adu release tawnabagi matam adu logjage pumnaw amuk kahana thagatchari lengsin biriba ngasigi president sir na ngasigi music video album asi release tawre hadun amuktang mayam du lauthok pigani Mia mangda ngasi mayam na khorang na ngainariba nungsi tamnarai haiba music album asi mia mangda khushi nazari hai lauthok se
Thagachari sir. Ngasigi dignitarising isagi phampham langda lengsin biduna ngasigi music video album asibu amuktang mapung phana yengminasi hawbudagi lobi phawbudan. 오직 내가 지금 것을 진짜 당장이 봐. 사람 한국이
많고 다각자리 것이 뮤직비디오 것이 너무도 이미 따뜻하게 보는 것을 반영하고 그랬다 다각자리 ngasi formasi atau suatu silakan kita tahu audience mai kai lagi request ko lai ngasi music video album ngasi singer ni ko perform sedai biri hari singer ni se makoi ni live performance to saya sibak yang ni aduna tapi dia aduna ngasi live refreshment yang mamoi dana ngasi saya sementara maya pun tapi ngasi aduga ngasi singer ni makoi music video album si ओइना होना को मतलब ना मखै की सी जर्नी द थेंगा की अवार में कितने तंग शेयर तो बिना बिना भाई दिन सुन बस कौशन जे मतना को मधी सुजन बतो कोई इसे जी सक्सेस हुआ तमदा कोई बिंकी दगी कोई सिदा यावबिरिबा कोई एक्टर्स के लिंक तो पिरो पुलब सिदा परफॉर्मेंस तो बिना जी डांसर की पुलब लिंक तो पिरो है ना निशिंग जरे कोई बिगर क्यू का दगे कोई मेंस बॉयज डांसर पुलब लिंक तो पिरो पुलब एंजॉयमेंट तो मिसिन आरो इबो ओइ दुबरिना हम कन कौशन जगे अदे इनोवा लोयुंबा बिनंता तमिल डायरेक्टर अदगी इनोवा लोयुंबा मंगंगचा अदगी अखोय बुदाबला हरबसिंग लोइनमक यावबिरगा इसे कुदो तमजगे गाक्तंग नायबियोबा लाओ हो एक्ट्रेस टी उदे एक्ट्रेस काय जखरगे एक्ट्रेस लागियो लोट लगा लेगनो जगोय सारोको aigita oiningba nangi nungsiba Hydrosu, Fondrasu, Ingit Faunaba. Oh, Aigita Oiningba, Nangi Nungshiba. Hydrosu, Fondrasu, Ingit Faunaba. Belloy Isul Sina Nungsi Kok Haibana. Loyeroi Seitaba Wahili Singna. Hello, hello Atombi. Hello ni hello, hello Atombi. Hello ni hello, hello Atombi. Hello ni hello, hello Atombi.
ꯄꯥꯖꯈꯤꯌꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤ ꯄ꯭ꯔꯥꯏꯖ ꯑꯁꯤꯕꯨ ꯂꯧꯕꯤꯅꯕ ꯃꯤꯌꯥꯝ ꯃꯥꯡꯗ ꯀꯧꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯖꯒꯣꯏ ꯑꯁꯤꯕꯨ ꯐꯖꯅ ꯁꯥꯕꯤꯈꯤꯕ ꯊꯣꯏꯕ ꯏꯁ ꯄꯥꯔꯇꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯥꯟꯁ ꯑꯩꯈꯣꯏ ꯗꯥꯟꯁꯔ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯩ ꯏꯅꯥꯎꯄꯥꯒꯤ ꯅꯪꯗ ꯃꯣꯏꯒꯤ ꯑꯍꯧꯕ ꯋꯥꯡꯅ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯊꯥꯒꯠꯆꯔꯤ ꯁꯨꯖꯤꯠ ꯃꯥꯔꯇꯤꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯥꯏꯠ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯑꯃ ꯁꯤꯟꯖꯔꯤ ꯑꯗꯨꯒ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯗ ꯌꯥꯎꯕꯤꯈꯤꯕ ꯀ꯭ꯔꯨ ꯀꯥꯁ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯇꯪ ꯂꯦꯞꯈꯠꯄꯤꯔꯛꯇꯨꯅ ꯉꯁꯤ ꯐꯣꯇꯣ ꯁꯦꯁꯟ ꯑꯃꯈꯛꯇꯪ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯈꯛꯇꯪ ꯂꯧꯍꯧꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ